Maheigi lamda mangzal thaduna chatliba Dhanamanjuri University Haujikti Mahaikolgi mahutta gari amasung mina chikna China ngamdaba kaithelgum pangkhak oire. Ngasisu University asigi satrasingna University campus manungda changakpa gari singbu makoina mahai tambagi mahutta traffic police ki role Louduna direction pibagi mami uba fangki. Panba yai University asigi postgraduate amasung undergraduate Maheiroi singna University campus manungda lanai gari sing fauduna chatpana maram oiraga Maheiroi singda sokapan nanglakpa amasung academic environment ta akaiba kaya yaurakpadagi lambi thingzinkibasu laikre. Maru oina University asigi academic environment ta akaiba pidanabagidamak University ki gate anida security guard thambinaba sarkarda taksinkibasu lairabani. Adubu sarkarna Maheiroi singna taliba demand sing thabakta onthoktabana maram oiraga Maheiroi singna traffic police ki role Louduna University campus manungda fauduna chatliba lanai gari sing aduna Maheiroi singda asokapan nanghandana bagidamak amasung academic environment da akaiba oidana bagidamak lambigi direction pibagi thabak asi chathakibani.